फिरेपना वही खरा दुहेक हायरकपगा अतिया मथक्ता खदरंग दोन्ये खलई हादना समिल पिरंबा नतबना तामना खंप्रे खंगदुना फिरेपगी पांबोम अनीदा मखुद अनीना खपाई पाइसिली असौब पांबोमदो मखुद मचादुना पाइसिनबा ngumdabagi फुरितो ओइना सुपाई पाइख्रे फिरेपसु खंप्रे खंगी नोंथकी लाव खोंबदा नते सोके थेंगे हायरमदा सोगलकपि अदुगी थवोंगदनी सोर होंदा चिंबा कांगदुना nganglamba wayamda chaplepkhre ing lauba laichil nongphai thangba lakta nong puba aingba nungsit lakta sorarendagi yeirakpa punglol lakta tamnani iki kina phiripagi pambom anida chena paisilakpa compensation lawni hairamba phirepa express amatta utpa haikidre khudaktuda masada saphonglakpa ama hairagana थबाक धक हाइना सोरारिन की पुंगलोन की मखा समता हौरीबा मिहुल मखोलदुनी जगोई साबी अमतना साथी तमलक्त्रवसो खामखिबदी ngamdre थमोइदा अफिंग अफाई ओइने येरकपा पुंगलोन अदुमदी फिरेपा तामनादे यंगथरई तामनासु फिरेपदा ततु यंगखलई मिचाने अनीदो नकना मिचाना खिबा लेट्री तामनासु असुमना कना अमगा अहानबनी मपुनसिगी थौरब फिरेपगी मिटिंगदा नर्वस सत्तुना मखुद थादोपगी महुत चेनी इकाई हंगोइबा खांगलगा पाइसिलगा लेख्रे अमना अमदा वांगांगनबा तौदा लेपनरिंगी चेरकता नोगलिकना अंगौबा गुलाब की लेनागुम जरा जरा खिकथरकले कोकथक्तुदा गुलाब तो पामदे मदौगुम येरकलिबा पुंगलोन साथे तमनिंगदे मतागुम तामनाना थैरकले मखुतु थादख्रदुना मनिंगी सित्ता काखलगा फमख्रे फिरेपसु चोंथदे ममांगी ड्राइवरगी नाकनगी सित्तुदा फट चोंखतख्रे नोंगदुसु जरा जरा कनखतपा हौरकले ngaranggi numitto nungsa ka amahina sakhi khanbani adugade ayuksida zra zra mangsilaktuna khudakta phibam honganki haksangda pakliba nongliktuso fatfat makhutna kanthoi tamna mani sangna gari thodorakludu phau ani makto wala ngangnade tamnana sumaga chatmina doriba misaktuda koiroda phare nang yaurakpa haiba wahi amatta haiba toramde mamangdu sangatna kiba khonda sing aduna amana ama chamthoknaduna wangangna ruba tankre firepasu tamna na wangangak tripho nganglori haina leikre tamna so ngangi chaikiba mayamduga man hana wangang silarai haina igo mada leikre adubo mani sangna phibam singdo khangmana chatmina bada nungaina ba nakanda phamliba firepada wangang sili lairik tammi haina tai kare college ta tammino ibungo पक्तम द तम्मी बहाइदुनी कका लाइरिपु पंक्तम तम याब्रो तामनाना यानिंगदना चैकिबनी लाइरिकी मीनी महिरोय अमना तुंगी आसा लैता मीना तमनै हाइदना पंक्तम द तम्मी खुमलकपा पाखुमदो यानिंगबो ओइकिद्रे पानम अमा थमदना मही मसिंग पक्तम द तम्ब हाइदुदी हयेंग मही तम्ब लोइरगा युमदा चनफम खंगदा तारगा लेइरि हाइरकनी पायरिबा डिग्री अदुगी चनफम लेहंदबा पामदे My life, my rule. Yes, your life, your rule. But don't forget, you are the pillar of the nation. Firepa kaya ganda matumda sonjaba sai. Hai paadi. Nathaki halna ngangbada khrasu tasin basu tamu. Nangna laik tamido tungda gari tawgi hairaga khalaga tamino. Tungda kemda tawroina hairaga di tamdrasu yare sel tingnabani. Adu sharok sel nung talaga layo pamudro. Admission form fill up ta arimbada sel chalalido. फिरेपा मुरुम सोली सेल से माने पुथोकपे टाइपता पुथोकतबगी वा नते फनिंगबगिने ngangi से इसे लाइक लाइसु मतिक चाना तमलगा अफबा मिसक अमा ओइगी खलो सेल नुंग तानबगी हैनबी थमो फिरेपा ब्लूटूथ पुथोरक्तुना नाखोंदा हापसिनख्रे थौनावरमना ममाय ओंथोक्तुना फमख्रे थारिबा इसेदुगा चानना मचिनसु अमुमुक लेंदुना मखोल थोकना सकपसु यावसिली तामना सुममित अमुक्तंग खाने येंगलमलगा चुमना फमखी फिंगतनाबा अनीदुगी मओंग मतौमकनी मनी संगदी हनु थंगदा मिहुल सोय सोय मांगलिबनी रिटायर मतमसिदा थबक तौनिंगबगी इथिल पोक्तनाबा लाइन इंसिलकपगा चप मानख्रे मैदाम सिदी कया दि फिंगदे वांगांग संगांग तपचबनी
ꯑꯗꯨꯕꯨ ꯃꯊꯣꯡ ꯍꯨꯛꯇꯕ ꯑꯉꯥꯡ ꯑꯃ ꯌꯥꯎꯔꯤꯁꯤꯅ ꯃꯦꯗꯥꯝꯁꯤꯗ ꯉꯥꯛ ꯂꯩꯇ ꯆꯛ ꯆꯛ ꯊꯤꯜꯂꯤ ꯍꯨ ꯇꯩꯕ ꯋꯥꯍꯩꯅ꯫ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯕ꯭ꯔꯦꯛ ꯂꯩꯇ ꯑꯉꯥꯡꯒꯤ ꯍꯧꯅꯕꯤ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯥꯟꯕ ꯃꯑꯣꯡ ꯑꯃ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨꯗꯤ ꯃꯅꯤꯁꯪꯅꯁꯨ ꯎꯕ ꯉꯝꯃꯤ꯫ ꯃꯦꯗꯥꯝꯅ ꯈꯔ ꯆꯩꯕ ꯉꯥꯡꯕ ꯇꯧꯈꯤꯕꯗꯨꯗ ꯐꯤꯔꯦꯞꯄꯅ ꯁꯥꯎꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤꯅꯁꯨ ꯎꯠꯂꯛꯄ ꯑꯦꯇꯤꯆꯨꯠꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯏꯪꯅ ꯇꯞꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯂꯕꯗꯤ ꯀꯥ ꯍꯦꯟꯅ ꯐꯤꯔꯦꯞꯄꯅꯁꯨ ꯇꯥꯝꯅꯥꯅ ꯉꯥꯡꯕ ꯁꯛꯄꯗ ꯊꯧꯋꯥꯏ ꯇꯥꯁꯤꯟꯅꯗꯕꯁꯤ ꯇꯧꯔꯝꯂꯣꯏ꯫ ꯑꯣꯐꯤꯁꯇ ꯉꯥꯏꯍꯥꯛ ꯆꯪꯂꯨꯕꯗꯨ ꯐꯤꯔꯦꯞꯄꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯍꯧꯒꯦ ꯍꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯀꯨꯏꯔꯝꯃꯣꯏ ꯄꯨꯡꯈꯥꯏꯃꯨꯛꯇꯪ ꯑꯣꯏꯔꯝꯒꯅꯤ ꯆꯪꯂꯨꯔꯒ ꯐꯠ ꯊꯣꯔꯛꯇꯨꯅ ꯃꯣꯏꯔꯥꯡꯗ ꯍꯥꯏꯊꯔꯛꯏ꯫ ꯅꯣꯡꯗꯨꯁꯨ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯅ ꯃꯝꯈ꯭ꯔꯦ꯫ ꯀꯌꯥ ꯀꯟꯕ ꯅꯠꯇꯅ ꯇꯞꯂꯤ ꯇꯞꯂꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯆꯨꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯦꯝ ꯁꯥꯗꯨꯅ ꯃꯨꯛꯇꯨꯅ ꯂꯩꯈ꯭ꯔ ꯃꯥꯜꯂꯦ꯫ ꯄꯨꯡ ꯑꯃꯃꯨꯛ ꯆꯪꯉꯤ ꯀꯣꯂꯦꯖ ꯌꯧꯔꯛꯄꯗ꯫ ꯒꯦꯠ ꯃꯅꯨꯡꯗ ꯒꯥꯔꯤꯗꯨ ꯍꯦꯛ ꯊꯧꯖꯤꯟꯕꯒ ꯐꯤꯔꯦꯞꯄ ꯒꯥꯔꯤꯗꯩ ꯐꯟ ꯆꯣꯡꯊꯔꯒ ꯃꯁꯥꯗꯨ ꯆꯣꯠꯇꯅꯕ ꯆꯦꯟꯈꯤ꯫ ꯑꯇꯩ ꯍꯟꯅꯗꯨꯅ ꯌꯦꯡꯂꯝꯗꯦ꯫ ꯁ꯭ꯀꯨꯜꯗꯨꯒꯤ ꯑꯣꯖꯥ ꯑꯃꯅ ꯇꯍꯥ ꯇꯍꯥ ꯆꯦꯟꯊꯣꯔꯛꯂꯒ ꯇꯥꯝꯅꯥꯕꯨ ꯑꯣꯛꯄꯤꯔꯛꯏ꯫ ꯂꯝꯖꯤꯡꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯀꯣꯂꯦꯖ ꯕꯦꯔꯟꯗꯥꯗꯨꯗ ꯃꯍꯩꯔꯣꯏ ꯑꯃ ꯑꯅꯤꯅ ꯁꯥꯔꯤ ꯃꯇꯦꯛ ꯁꯦꯠꯂꯒ ꯂꯦꯞꯇꯨꯅ ꯇꯔꯥꯝꯅ ꯑꯣꯛꯂꯝꯕꯗꯣ ꯇꯥꯝꯅꯥ ꯃꯁꯥꯗ ꯍꯩꯅꯗꯕꯁꯨ ꯐꯥꯎꯖꯩ꯫ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯈꯪꯅ ꯎꯠꯂꯛꯄꯗ ꯍꯪꯒꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯃꯤꯅꯣꯛꯅ ꯊꯥꯒꯠ ꯋꯥꯍꯩ ꯐꯣꯡꯂꯝꯗꯨꯅ ꯍꯣꯜ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯥꯅ ꯍꯦꯛ ꯆꯪꯉꯛꯄꯒ ꯑꯦꯡꯀꯔ ꯑꯣꯏꯔꯝꯕ ꯀꯣꯂꯦꯖꯇꯨꯒꯤ ꯑꯣꯖꯥ ꯑꯃꯅ ꯃꯥꯕꯨ ꯁ꯭ꯇꯦꯖꯇ ꯀꯧꯈꯠꯂꯤ꯫ ꯃꯥꯅ ꯏꯊꯦꯡ ꯊꯦꯡꯂꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯧꯅꯔꯛꯂꯝꯂꯦ꯫ ꯁ꯭ꯇꯦꯖ ꯂꯣꯝꯗ ꯀꯥꯈꯠꯂꯛꯄꯗꯣ ꯍꯣꯜꯗ ꯇꯤꯜꯂꯝꯕ ꯁꯥꯇ꯭ꯔ ꯑꯣꯖꯥ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯑꯦꯡꯀꯔꯗꯨꯅ ꯑꯆꯝꯕ ꯈꯨꯗꯣꯜ ꯇꯝꯕꯤꯅꯅꯕ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏ ꯀꯧꯈꯠꯇꯨꯅ ꯇꯥꯝꯅꯥꯒꯤ ꯑꯣꯏ ꯊꯪꯕ ꯊꯕꯥꯛ ꯈꯔ ꯆꯠꯈꯠꯄꯗ ꯕꯦꯠꯆ ꯑꯃ ꯊꯦꯠꯇꯨꯅ ꯂꯦꯡꯌꯥꯟ ꯐꯤ ꯑꯃꯁꯨ ꯈꯨꯗꯣꯜ ꯇꯝꯂꯛꯏ꯫ ꯃꯍꯩꯔꯣꯏ ꯑꯅꯤꯅ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯂꯛꯄꯗ ꯇꯥꯝꯅꯥꯁꯨ ꯏꯈꯪ ꯈꯪꯅ ꯅꯨꯡꯁꯤꯅ ꯍꯨꯒꯠꯄꯤ꯫ ꯍꯅꯨꯔꯕꯅꯤꯅ ꯃꯆꯥꯁꯤꯡꯁꯤꯅ ꯈꯨꯔꯨꯝꯃꯦ꯫ ꯐꯤꯔꯦꯞꯄ ꯃꯕꯨꯛ ꯃꯅꯨꯡꯗ ꯇꯥꯝꯅꯥꯕꯨ ꯀꯔꯦꯝꯅꯩ꯫ ꯇꯥꯝꯅꯥꯗꯤ ꯇꯥꯖꯕ ꯅꯠꯇꯦ ꯐꯤꯔꯦꯞꯄꯒꯤ ꯀꯔꯦꯝꯅꯕ ꯋꯥꯉꯥꯡ꯫ ꯉꯛꯁꯝꯗ ꯍꯨꯛꯂꯤꯕ ꯂꯦꯡꯌꯥꯟ ꯐꯤ ꯑꯗꯣ ꯇꯞꯅ ꯃꯈꯨꯠ ꯑꯅꯤꯅ ꯂꯧꯊꯣꯛꯂꯒ ꯇꯦꯕꯜꯗꯨꯒꯤ ꯁꯥꯏꯠ ꯑꯃꯗ ꯊꯝꯈ꯭ꯔꯦ꯫ ꯆꯤꯌꯔꯄꯔꯁꯟ ꯀꯦꯟꯗ꯭ꯔꯗꯨꯒꯤ MLA ꯂꯤꯒꯦꯜ ꯀ꯭ꯂꯤꯅꯤꯛ 8ꯀꯤ ꯃꯦꯝꯕꯔꯁꯨ ꯌꯥꯎꯅ ꯁꯤꯜꯂꯝꯕ ꯁꯦꯃꯤꯅꯥꯔ ꯑꯗꯨꯒꯤ ꯁ꯭ꯄꯤꯆꯇꯣ ꯃꯊꯪ ꯃꯊꯪ ꯄꯤꯔꯤ꯫ ꯁ꯭ꯄꯤꯆ ꯇꯥꯅ ꯇꯥꯅ ꯍꯣꯜꯗ ꯐꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗꯣ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯎꯔꯦ꯫ ꯐꯤꯔꯦꯞꯄꯅ ꯀꯥꯆꯤꯟ ꯑꯃꯗ ꯐꯝꯂꯒ ꯑꯉꯥꯎꯕ ꯄꯥꯈꯪ ꯃꯆꯥꯒꯨꯝ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔꯤ ꯃꯔꯛꯇ ꯃꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯝꯕꯗꯣ ꯐꯠ ꯍꯟꯖꯤꯟꯈꯤ꯫ ꯀꯣꯂꯦꯖꯇ ꯖꯥꯠ ꯐꯨꯔꯨꯞ ꯀꯌꯥꯒꯤ ꯆꯅꯨꯔꯥꯁꯤꯡꯅ ꯃꯈꯜ ꯃꯈꯜꯒꯤ ꯂꯩꯔꯥꯡꯒꯨꯝ ꯃꯆꯨ ꯅꯥꯏꯅ ꯁꯥꯠꯂꯤꯕ ꯑꯗꯨꯗ ꯐꯤꯔꯦꯞꯄꯅ ꯃꯤꯇꯥꯔꯨꯕꯒꯤ ꯀꯜꯂꯛꯄ ꯈꯝꯕꯟꯕ ꯐꯥꯎꯕ ꯅꯠꯇꯦ꯫ ꯃꯊꯣꯡ ꯍꯨꯛꯇꯕ ꯂꯩꯁꯥꯕꯤ ꯎꯕ ꯌꯥꯗꯕ ꯐꯤꯔꯦꯞꯄꯅꯤ ꯍꯥꯏꯕ ꯀꯥꯎꯗ꯭ꯔꯤ꯫ ꯅꯨꯄꯤꯗ ꯉꯥꯎꯕꯒꯤ ꯁ꯭ꯀꯨꯜꯗ ꯋꯥꯊꯣꯛ ꯑꯣꯏꯈꯤꯕ 11 ꯀꯥꯔꯛꯄ ꯃꯇꯝꯗꯁꯨ ꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡꯗꯒꯤ ꯌꯨꯅꯤꯐꯣꯔꯝ ꯋꯥꯏꯔꯒ ꯁ꯭ꯀꯨꯜ ꯁꯤꯟꯗꯨꯅ ꯀꯥꯔꯒ ꯃꯍꯩꯔꯣꯏ ꯃꯁꯛ ꯐꯖꯕ ꯀꯔꯝꯕ ꯁ꯭ꯀꯨꯜꯗꯅ ꯍꯦꯟꯅ ꯇꯝꯕ ꯍꯥꯏꯅ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯒꯤ ꯄꯥꯎ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯈꯤ꯫ ꯐꯤꯔꯦꯞꯄꯗꯤ ꯁ꯭ꯇꯦꯖ ꯃꯊꯛꯂꯣꯝꯗ ꯌꯦꯡꯕ ꯁꯪꯗꯦ ꯃꯅꯤꯁꯪꯗ ꯆꯤꯔꯣꯜ ꯇꯧꯏ꯫ ꯀꯣꯂꯦꯖꯅ ꯀꯥꯏꯅ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯌꯥꯝ ꯇꯝꯃꯦ ꯀꯀꯥ꯫ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯆꯥꯒꯣꯛ ꯁꯂꯥꯏ ꯑꯣꯏ ꯇꯧꯔꯤ ꯃꯥꯜꯂꯦ ꯀꯥꯞꯐꯥꯠꯂꯦꯍꯦ꯫ ꯁꯤꯗꯤ ꯁꯤꯡꯒꯜ ꯐꯝ ꯍꯥꯏꯗꯣꯛꯅꯤꯡꯉꯦ꯫ ꯃꯅꯤꯁꯪ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯥꯏ꯫ ꯃꯇꯦꯡꯁꯨ ꯄꯥꯡꯁꯤꯜꯂꯨꯗꯦ ꯆꯩꯔꯨꯕꯁꯨ ꯇꯧꯔꯨꯗꯦ꯫ ꯊꯤꯡꯉꯥꯎ ꯂꯩꯉꯥꯎꯗ ꯂꯩꯕ ꯐꯤꯔꯦꯞꯄꯅ ꯇꯧꯔꯛꯂꯤꯕꯗꯣ ꯑꯗꯨꯝ ꯏꯄꯛ ꯄꯛꯁꯅ ꯎꯏ꯫ ꯃꯗꯣ ꯃꯄꯨꯛꯅꯤꯡꯗ ꯈꯟꯕ ꯋꯥꯈꯜꯅꯤ ꯐꯣꯡꯅꯗꯤ ꯍꯥꯏꯗꯣꯛꯂꯨꯕ ꯅꯠꯇꯦ꯫ ꯑꯦꯡꯀꯔ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯤ ꯆꯤꯌꯔꯄꯔꯁꯟꯅ ꯃꯇꯤꯛ ꯆꯥꯔꯕ ꯋꯥꯍꯩ ꯀꯌꯥ ꯊꯝꯕꯤꯔꯝꯕ꯫ ꯃꯊꯪꯗꯤ ꯌꯪ ꯇꯦꯂꯦꯟꯇꯦꯗ ꯂꯛꯇ ꯃꯅꯨꯡ ꯆꯜꯂꯤꯕꯤ ꯅꯍꯥ ꯑꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯁꯦꯁꯟ ꯖꯁ ꯑꯣꯏꯕꯤꯔꯤꯕꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯂꯤꯒꯦꯜ ꯁꯔꯚꯤꯁꯀꯤꯁꯨ ꯆꯤꯌꯔꯃꯦꯟ ꯑꯣꯏꯅ ꯊꯧ ꯄꯨꯕꯤꯔꯤꯕꯤ ꯃꯦꯗꯥꯝ ꯇꯥꯝꯅꯥꯗꯒꯤ ꯐ꯭ꯔꯤ ꯑꯦꯟ ꯂꯤꯒꯦꯜ ꯑꯦꯗꯀꯤ ꯃꯇꯥꯡꯗ ꯋꯥꯍꯩ ꯈꯔ ꯑꯃꯁꯨ ꯊꯝꯕꯤꯅꯕ ꯀꯧꯁꯤꯟꯖꯒꯦ꯫ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕ ꯂꯩꯔꯁꯨ ꯀꯣꯏꯔꯨꯗꯅ ꯑꯗꯨꯝ ꯍꯪꯕꯤꯌꯨ꯫ ꯇꯥꯝꯅꯥꯁꯨ ꯑꯍꯥꯟꯕꯗ ꯐꯝꯃꯤꯟꯅꯔꯤꯕ ꯃꯊꯛꯀꯤ ꯑꯍꯜꯁꯤꯡꯗꯨꯗ ꯑꯃꯨꯛꯀꯁꯨ ꯈꯨꯔꯨꯝꯃꯤ꯫ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯖꯥ ꯐꯝꯂꯤꯕ ꯑꯗꯣꯝꯗꯁꯨ ꯈꯨꯔꯨꯝꯂꯝꯗꯨꯅ ꯋꯨꯗꯟ ꯁ꯭ꯄꯤꯆ ꯇꯦꯕꯜꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯂꯔꯦ꯫ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨ ꯈꯤꯇꯪ ꯆꯤꯡꯊꯩ ꯆꯤꯃꯥꯜ ꯃꯄꯥ ꯆꯥꯅꯍꯜꯂꯤ꯫ First of all, thank you for inviting me. इकाई खुमनजरीबा respected guest पुमनमकपो अहानबदा खुरुमजरी।
Yang talented list chalhanbiba sisu ayi laibak phabani. Tamna wakoi kya sudi ngangadoriba topic adugi matangda lai. Free legal aid article 39A. Sida yauribasi weaker amadi needy person da free da wild tobiba haibani. Masida category tara lay ahanbada nupi angang police custody da laiba. Adagi chahi ahmada lak ahumgi makhada pikna se lakba. Chahi humpugi mathakta laiba hal. Aduga transgender amadi HIV na naraba mioi singda free ain gi oiba mating pibiba haibani. District khuding makta free legal service laigani. Hairiba category sing asigi manung chanba mioi amana mafam sida lakpiraga case amagi lawyer ama tanaba yagani. Aduga mayamna khangdaba chamamnaba malakpa matamda district sida help desk laigani sida changbiraga makoina adum thangalakliba case suga chanaba lawyer tanaba yagani. Aduna aina panjakriba nupi angang chahi humpugi mathakta laiba hal transgender income chahi amada lak ahungi makhada lakpa HIV positive oiraba mioi singna lawyer tanaba matamda case ama mayoknabada free oigani haibase mayam pumna makhangzin minasi mahiroi aman hagotuna ma'am kainomta hangsage hangbiyo any khanging bakhoding mag ai su share tawzaramge satri duna any case ama lakpa matamda court yaukradi delay tawi haina mayamna court yaubaki neise court sisu corrupted oibagira tamna nupi macha dubo mapuk manungda thagali wahangadu yaningi chatnabi oirubakini tamna na nophet tawraga housiki environment city hawa nungsit sengre adubo court case ama delay tawrokpa haibase karam matangda no haiba kanda investigating procedure sidani investigate fazana tawdana offense ama bu hekta court na cherak piba yade adagi amuk rape case ama pusil ase 28 natragana 48 hour gi manungda tahogadaba lokhatkadaba evidence lokhat hodrabadi adum delay tawrakpa masana tabani aduna case haibasidi saringe de yehoba sina best oi investigation gi area sida matam lawraba neglect sakraba case ama matam chana file tahodraba adum case delay tawrakpa gi macha ohelli Laina ama matam chana ngali nging haudradi aruba onthakiba sel chama chatawda lising chatkiba kanbangam haudaba siguma case amane ikairi ni kiri ni pharak tari ni haina matam chana tahaudraba evidence collect tawba warani aduna justice delay tawrani sida sunatana hanglakpa wahangi pakhum kaya piramlawa tungda wa samjilei aduga as a youth ama oina law and order bu mamutana khanganingi Lo khangadi niyom chumna chatke harakani niyom sumadi akiba kana sulairoi law will protect you si haragalo sanjarage thank you hairaga makhul honadana khurummi mayam khubak hauna khurai laisabira mahura masak phajai haina mahiroi singda zuza wari tawna busi yauri firi patapna mani sangda phung kya da handoino ngak ledragadi hanba yaroi as chakla ameda idea Canteen da kenom chaw sodana Lara banina sel pamure refreshment ngairge Ngairi tamnana text tharakpa changkhon mamana Muktasanana namduna fire pabu hong bayaroi sin bayaroi haina thazin kibado tamnana mangonda sounding lamnani khandana text thabani sin tawdre deliver di tawkre matom tamurmam soli Akhoi pawung sisuba Wakal yam taba aphaw mi sadana lecture amu thadarui ka ikandabada Thabaka chatana sofa da phamlaga cushion do ama lauduna chena kholaga phamambaduda muktasna wa ngangdana changi Thabaka satte ke doriba weather sida chalogi hairi bro changkon ma masado phat semlaga chumna phammi ngasi ri chaloroge pabu Nong sui lambi le khom thoi car mot khini haidana chattabadi fatte ko Nangi kar khamba ubasida halak labra nganna halai khaluraga nangdi thabak chalamdraba ngasi khangina pawu ko khara chikpa nungai thobo pamganu lambi le khom thokera nongle nungsit tawgera duty kaidana chatpa misak to nakha thawe staff na kayam kin hangoina chatkani haiba nasana khango hoi pawu nasa nungai ti hairamina potharo hairam laga hagotuna thokre Changkhon basu mapad hangat na wagang bopok ngamjade niti niyom amada chumna chachariba mapani masimak nani mayam ni imung sibui iki kina hangoina chachariba
ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯕꯅꯤ ꯊꯥꯖꯕ ꯄꯤꯈ꯭ꯔꯕꯗꯤ ꯊꯥꯖꯕ ꯃꯥꯡꯍꯟꯗꯦ ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ ꯃꯤꯅꯁꯨ ꯀꯤꯅꯩ ꯉꯍꯥꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯎꯔꯝꯂꯕ ꯇꯨꯡꯗ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯦ ꯐꯤꯔꯦꯞꯄꯅ ꯃꯥ ꯊꯧꯒꯦ ꯍꯥꯏꯅ ꯃꯅꯤꯁꯪꯗꯒꯤ ꯒꯥꯔꯤ ꯁꯣ ꯁꯠꯈꯤꯕꯅꯤ ꯑꯗꯨꯒꯗꯤ ꯌꯨꯝꯗ ꯍꯟꯕꯩ ꯃꯍꯨꯠꯇ ꯅꯣꯡꯂꯛꯇꯨꯗ ꯁꯦꯟꯗ꯭ꯔꯥꯗ ꯍꯦꯛꯇ ꯊꯧꯖꯤꯜꯂꯛꯏ ꯑꯗꯨꯗꯩ ꯍꯧꯔꯦ ꯇꯥꯝꯅꯥꯒꯤ ꯏꯁꯧ ꯆꯣꯏꯊꯤ ꯆꯣꯏꯈꯠ ꯀꯌꯥꯝ ꯄꯥꯝꯒꯦ ꯅꯪ ꯌꯥꯝ ꯊꯨꯅ ꯃꯃꯥꯏ ꯂꯩꯔꯒ ꯍꯜꯂꯨ ꯊꯤꯅ ꯉꯥꯡꯗ꯭ꯔꯤꯉꯩꯗ ꯐꯤꯔꯦꯞꯄ ꯊꯧꯁꯥꯗꯦ ꯇꯥꯝꯅꯥ ꯑꯃꯨꯛꯀꯁꯨ ꯅꯪ ꯑꯩꯒꯤ ꯈꯣꯟꯊꯤꯁꯦ ꯀꯌꯥꯝ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯐꯤꯔꯦꯞꯄ ꯆꯥꯛ ꯂꯥꯝꯃꯦ ꯕꯣꯔꯥ ꯆꯥꯒꯦ ꯑꯗꯨ ꯍꯥꯏꯔꯛꯄꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯥꯎꯒꯟꯕꯤ ꯇꯥꯝꯅꯥꯗꯣ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ ꯉꯁꯥꯏ ꯔꯤꯐ꯭ꯔꯦꯁꯃꯦꯟꯁꯨ ꯐꯤꯔꯦꯞꯄꯗꯤ ꯋꯥꯁꯔꯨꯝ ꯆꯪꯉꯤꯉꯩ ꯆꯩꯔꯛ ꯑꯣꯏꯈꯤꯕꯅ ꯃꯥꯒꯤ ꯁꯔꯨꯛ ꯊꯨꯡꯍꯧꯗ꯭ꯔꯦ ꯁꯦꯟꯗ꯭ꯔꯥ ꯊꯧꯖꯤꯜꯂꯛꯄꯗꯣ ꯐꯤꯔꯦꯞꯄꯗꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯅꯨꯡꯁꯤꯠ ꯑꯃꯁꯨ ꯇꯣꯡꯂꯤꯕꯅꯤ ꯇꯧꯒꯤ ꯃꯇꯥꯒꯨꯝ ꯒꯥꯔꯤꯗꯣ ꯁ꯭ꯇ꯭ꯔꯤꯠ ꯁ꯭ꯇꯣꯜ ꯁꯥꯏꯠ ꯑꯗꯣꯝꯗ ꯈꯥꯝꯗ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯑꯣꯏꯅ ꯈꯥꯝꯈ꯭ꯔꯦ ꯌꯨꯇꯔꯟ ꯃꯄꯥꯁꯤꯗ ꯑꯣꯏꯅ ꯈꯥꯝꯃꯁꯦ ꯍꯣꯔꯦꯟ ꯐꯠ ꯂꯩꯊꯣꯛꯄ ꯌꯥꯅꯕ ꯍꯥꯏꯔꯒ ꯒꯥꯔꯤꯗꯩ ꯄꯥꯏꯊꯈ꯭ꯔꯦ ꯃꯅꯤꯁꯪ ꯃꯦꯗꯥꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯀꯨꯝꯊꯔꯛꯂꯦ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯁꯥꯎꯔꯞ ꯀꯨꯝꯊꯔꯛꯏ ꯃꯀꯨꯞ ꯃꯀꯨꯞ ꯆꯨꯕ ꯅꯣꯡꯂꯛꯇ ꯁꯥꯏꯠ ꯕꯦꯛꯇꯨꯅ ꯃꯀꯣꯛ ꯇꯨꯞꯇꯨꯅ ꯑꯅꯤꯗꯨꯅ ꯆꯪꯈ꯭ꯔꯤꯕ ꯁ꯭ꯇꯣꯜꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯐꯤꯔꯦꯞꯄꯗꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯕ ꯈꯥꯡꯉꯤ ꯃꯇꯝ ꯑꯣꯏꯕꯒꯤ ꯂꯣꯛꯇꯥꯛ ꯏꯌꯥꯏꯗꯣ ꯊꯔꯣꯁꯤꯡ ꯇꯣꯔꯕꯥꯟꯗꯨꯗꯒꯤ ꯊꯥꯞꯂꯞꯅ ꯆꯠꯊꯣꯛꯇꯨꯅ ꯁꯥꯠꯂꯤ ꯍꯤ ꯇꯣꯡꯅꯤꯡꯉꯁꯨ ꯇꯣꯡꯉꯨ ꯍꯥꯏꯗꯨꯅ ꯍꯤꯍꯣꯟꯕ ꯍꯤꯍꯣꯟꯕꯤꯅ ꯋꯥꯅꯣꯝꯂꯤ ꯐꯤꯔꯦꯞꯄꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯍꯪꯉꯨꯗ ꯕꯣꯔꯥ ꯆꯥꯕ ꯂꯣꯏꯔꯒ ꯇꯣꯡꯒꯦ ꯍꯥꯏꯅꯁꯨ ꯍꯦꯛꯇ ꯈꯨꯝꯗꯣꯛꯈꯤ ꯑꯗꯨꯅꯗꯤ ꯍꯤ ꯍꯣꯟꯕ ꯅꯨꯄꯥꯗꯨꯁꯨ ꯕꯣꯔꯥ ꯆꯥꯕ ꯂꯣꯏꯕ ꯉꯥꯏꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯣꯡꯂꯛꯇꯨꯗ ꯍꯤ ꯇꯣꯡꯕ ꯂꯥꯛꯄ ꯃꯤ ꯑꯃꯠꯇ ꯂꯩꯇꯕꯅ ꯍꯤ ꯃꯊꯛꯇꯨꯗ ꯇꯣꯡꯗꯨꯅ ꯍꯤꯊꯥꯡꯐꯝꯗꯨꯗ ꯂꯩꯈ꯭ꯔꯦ ꯈꯖꯤꯡ ꯕꯣꯔꯥ ꯆꯉꯥꯡ ꯁꯤꯡꯖꯨ ꯊꯔꯣꯏ ꯁꯤꯅꯤ ꯐꯤꯔꯦꯞꯄꯅ ꯑꯣꯔꯗꯔ ꯇꯧꯗꯨꯅ ꯆꯥꯕ ꯇꯥꯝꯅꯥꯁꯨ ꯆꯥꯕ ꯌꯥꯕ ꯌꯥꯗꯕ ꯊꯤꯔꯨꯗ ꯊꯔꯣ ꯃꯈꯣꯛꯀꯤ ꯁꯤꯡꯖꯨꯗꯣ ꯍꯥꯎꯅ ꯐꯅꯌꯥꯝ ꯆꯥꯁꯤꯟꯈ꯭ꯔꯦ ꯆꯥꯁꯨ ꯑꯅꯤꯔꯛ ꯀꯧꯏ ꯃꯅꯤꯁꯪꯗꯤ ꯈꯪꯕꯨ ꯈꯪꯉꯨꯗꯦ ꯃꯦꯗꯥꯝꯅ ꯆꯉꯥꯡꯒ ꯁꯤꯡꯖꯨꯒꯗ ꯆꯣꯞꯄꯝꯕ ꯉꯁꯤꯈꯛ ꯎꯏ ꯃꯄꯨꯛ ꯂꯥꯝꯂꯨꯕ ꯅꯠꯇꯦ ꯄꯥꯝꯖꯔꯨꯕꯒꯤ ꯈꯨꯠꯆꯥꯅꯤ ꯑꯦꯂꯔꯖꯤ ꯂꯩꯕꯅ ꯄꯥꯝꯂꯕꯁꯨ ꯂꯥꯞꯅ ꯁꯤꯡꯖꯨꯒ ꯗꯤꯚꯣꯔꯁ ꯇꯧꯅꯔꯨꯔꯦ ꯆꯍꯤ ꯀꯌꯥ ꯂꯥꯞꯅꯔꯨꯔꯕ ꯇꯨꯡꯗ ꯄꯥꯝꯖꯅ ꯊꯦꯡꯅꯔꯔꯦ ꯉꯁꯤꯗꯤ ꯃꯣꯔꯣꯛ ꯁꯥꯕꯒꯤ ꯃꯈꯣꯜ ꯊꯣꯛꯇꯁꯨ ꯇꯞꯅ ꯆꯤꯝꯕꯥꯜ ꯀꯥꯊꯣꯛꯂꯒ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯆꯤꯡꯁꯤꯜꯂꯤ ꯈꯖꯥꯏꯗꯣ ꯃꯣꯔꯣꯛ ꯈꯥꯡꯅꯕ ꯍꯣꯠꯅꯕꯗ ꯉꯥꯡꯇꯛꯅ ꯕ꯭ꯂꯁ ꯊꯥꯈ꯭ꯔꯦ ꯑꯏꯪꯕ ꯋꯦꯗꯔꯗꯨꯗ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯏ ꯅꯣꯡꯗꯤ ꯅꯤꯡꯁꯤꯡ ꯂꯤꯛꯂꯥ ꯇꯥꯕꯒꯨꯝ ꯑꯃꯨꯛꯁꯨ ꯆꯨ ꯑꯃꯨꯛꯁꯨ ꯂꯦꯞ ꯌꯥꯔꯅꯤ ꯌꯥꯝ ꯆꯥꯔꯨꯔꯅꯨ ꯑꯩ ꯄꯩꯁꯥ ꯌꯥꯝ ꯌꯥꯎꯗꯦ ꯆꯥꯕ ꯂꯣꯏꯔꯛꯄ ꯇꯥꯏꯃꯤꯡꯗꯨꯗ ꯍꯥꯏꯔꯛꯄꯅꯤ ꯇꯥꯝꯅꯥ ꯊꯑꯣꯏꯅ ꯇꯥꯗꯦ ꯃꯅꯥ ꯄꯥꯟꯗꯕꯒꯨꯝ ꯄ꯭ꯂꯦꯠꯇꯨ ꯁ꯭ꯄꯨꯟꯗꯨꯅ ꯁꯤꯠ ꯍꯦꯠ ꯅꯥꯟꯅ ꯐꯦꯡꯗꯣꯛꯏ ꯃꯅꯤꯁꯪꯅ ꯃꯦꯗꯥꯝ ꯁꯤꯡꯖꯨ ꯀꯧꯁꯤꯔꯥ ꯐꯤꯔꯦꯞꯄꯅ ꯐꯠ ꯑꯃꯨꯛ ꯈꯨꯝꯃꯤ ꯍꯣꯔꯦꯟ ꯍꯥꯛꯊꯤ ꯈꯜꯂꯛꯑꯒ ꯈꯅꯥꯎ ꯃꯔꯦꯡ ꯆꯠꯂꯒ ꯅꯥꯇꯣꯟ ꯁꯨꯅꯥꯃꯤ ꯇꯧꯔꯛꯑꯗꯤ ꯑꯩ ꯅꯤꯡꯁꯤꯡ ꯁꯥꯎꯅꯕꯅꯤ ꯀꯀꯥ ꯄꯤꯖꯔꯨꯔꯅꯨ ꯃꯥꯗꯤꯅꯦ ꯑꯁꯥꯏꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯁꯨ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯤ ꯏꯌꯥꯏꯁꯤꯗ ꯃꯤ ꯑꯃ ꯁꯣꯏꯗꯅ ꯇꯥꯁꯤꯟꯈ꯭ꯔꯁꯨ ꯃꯃꯤꯠꯁꯦ ꯈꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯒꯅꯤ ꯑꯩꯗꯤ ꯃꯥꯒꯤ ꯇꯥꯏꯅꯐꯝꯅꯤ ꯍꯥꯏꯔꯝꯂꯒ ꯃꯅꯤꯁꯪꯅ ꯃꯈꯥ ꯇꯥꯔꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯐꯤꯔꯦꯞꯄꯅ ꯍꯧꯒꯠꯈꯤꯗꯨꯅ ꯁꯦꯜ ꯊꯤꯈ꯭ꯔꯦ ꯀꯌా ꯇꯥꯔꯝꯃꯤꯅꯣ ꯀꯌా ꯄꯤꯈ꯭ꯔꯤꯅೋ ꯈꯪꯗ꯭ꯔꯦ ꯐꯤꯔꯦꯞꯄ ꯍꯤ ꯂꯩꯔꯤꯗꯨꯗ ꯀꯨꯝꯊꯈꯤꯗꯧꯔꯦ ꯍꯤ ꯇꯣꯡꯅꯤꯡꯉꯒ ꯂꯥꯛꯑꯣ ꯇꯣꯡꯅꯤꯡꯗ꯭ꯔꯒ ꯇꯣꯛꯑꯣ ꯃꯦꯗꯥꯝꯖꯤ ꯑꯃꯨꯛꯁꯨ ꯁꯨꯃꯥꯏꯅ ꯀꯧꯕꯁꯤꯅꯤ ꯅꯪꯅ ꯄꯥꯝꯖꯔꯝꯗꯣꯏꯁꯤ ꯀꯧꯁꯨ ꯀꯧꯔꯣꯏꯗꯕꯗ ꯇꯥꯝꯅꯥ ꯄꯤꯁꯨꯝ ꯁꯨꯛꯆꯤꯜꯂꯤ ꯃꯣꯔꯣꯛ ꯁꯥꯃꯠꯂꯩ ꯋꯥ ꯉꯥꯡꯗꯝꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯈꯟꯅꯔꯛꯑꯗꯕꯅꯤ इरोइब हेते ही तोंबसु कीजे अदुबा अपाकपा इयाइदा पिंक मचुना पोंग्योम योमना सालिबा थरो सिंगदुना तत्तना माबो मदारोइ सानसि लाओ हाइना मखुत खलकली मखुतना फंगना हेक्तुना नयुमदा पुररो हाइबा कयासु याउरी थरो मया मरक्तुदा लेकाइ लानिंगबी खरादुना हेक हरा हरा फिरेपगी मतुंग इनबसु तनगुम तौरी फिरेपदी हि यौख्रे तामनादी मखोंग फुक्त्रि ही होनबदुगा फिरेपदुगना तामनादा येंदुना लै मनीसंग हाइरई मैडम पांगना लाकपसु नत्तबनिना ngahak tongluro aidi ahal oirabanina higa kaya sanadre sida sumngairam lage tamna su manisang na hairakpadudagi hagalagle khungum awangbaduga yauna kumtharakpada nakhong amu leithekani ko firepana makhade laukhalakpani tamna su khunguptu lauthokre makut namana pulak pairaga
ꯀꯩꯔꯥꯛ ꯃꯆꯥꯗꯨꯒꯤ ꯊꯥꯛ ꯊꯥꯛꯇꯨꯗ ꯀꯨꯝꯊꯔꯛꯅꯕ ꯍꯣꯠꯅꯩ꯫ ꯐꯤꯔꯦꯞꯄꯅ ꯑꯃꯨꯛꯁꯨ ꯃꯇꯣꯝꯇ ꯈꯜꯂꯤ, ꯀꯣꯛ ꯊꯅꯝ ꯌꯥꯕꯁꯦ ꯂꯤꯛꯈ꯭ꯔ ꯄꯣꯠꯅꯤ꯫ ꯇꯥꯝꯅꯥꯗꯤ ꯚꯥꯞ ꯑꯣꯏꯈꯤꯗꯕꯅꯤ꯫ ꯐꯤꯔꯦꯞꯄꯅ ꯂꯤꯛꯄꯤꯁꯨ ꯇꯥꯍꯟꯕꯤꯈ꯭ꯔꯦ꯫ ꯈꯣꯡꯎꯞ ꯑꯋꯥꯡꯕꯤꯗꯨ ꯍꯤꯗꯨꯗ ꯂꯪꯁꯤꯜꯂꯤ꯫ ꯁꯥꯔꯤ ꯃꯇꯣꯟꯗ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨꯗ ꯑꯅꯤꯔꯛ ꯌꯦꯠꯁꯤꯜꯂꯒ ꯍꯤꯗꯨꯗ ꯂꯥꯝꯗꯨꯅ ꯇꯞꯅ ꯀꯨꯝꯊꯔꯛꯂꯦ꯫ ꯍꯤ ꯍꯣꯟꯕ ꯅꯨꯄꯥꯗꯨꯅ ꯃꯈꯨꯠ ꯁꯝꯕꯤꯔꯛꯇꯨꯅ ꯇꯥꯝꯅꯥꯕꯨ ꯃꯥꯅ ꯑꯣꯛꯄꯤꯔꯒ ꯅꯤ ꯇꯥꯅ ꯍꯤꯒꯤ ꯃꯇꯣꯟ ꯑꯄꯥꯛꯄ ꯃꯊꯛꯇꯨꯗ ꯈꯨꯗꯩ ꯃꯇꯦꯛꯇꯨ ꯊꯥꯕꯤꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯄꯥꯈꯠꯄꯒꯤ ꯍꯨꯜꯂꯝꯕ ꯃꯤꯍꯨꯜꯗꯣ ꯈꯔ ꯅꯦꯝꯊꯔꯛꯂꯦ꯫ ꯅꯤꯡꯊꯤꯕꯤ ꯂꯣꯛꯇꯥꯛ ꯏꯃꯥꯒꯤ ꯃꯁꯥꯏꯒꯣꯟꯗ ꯄꯤꯛꯈ꯭ꯔꯕ ꯍꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯇꯣꯡꯖꯕ ꯁꯣꯏꯗ ꯉꯥꯝꯗꯕ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯈꯨꯔꯨꯝꯖꯩ꯫ ꯇꯥꯝꯅꯥꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ ꯈꯨꯔꯨꯝꯕꯗꯣ ꯐꯤꯔꯦꯞꯄꯅ ꯃꯉꯛ ꯁꯦꯞꯊꯗꯨꯅ ꯅꯣꯛꯐꯦꯠ ꯌꯦꯡꯉꯤ꯫ ꯍꯤ ꯍꯣꯟꯕ ꯍꯧꯔꯛꯄꯒꯤ ꯊꯛ ꯊꯛ ꯈꯔ ꯅꯣꯝꯕꯗꯨꯗ ꯃꯥꯒ ꯈꯝꯕ꯭ꯔꯥꯡꯅꯗꯨꯅ ꯐꯝꯂꯤꯕ ꯐꯤꯔꯦꯞꯄꯒꯤ ꯄꯥꯝꯕꯣꯝꯗ ꯃꯈꯨꯠ ꯆꯦꯠꯅ ꯁꯣꯔ ꯊꯤꯡꯗꯨꯅ ꯄꯥꯏꯔꯛꯏ꯫ ꯄꯥꯏꯈꯩ ꯄꯥꯏꯔꯨꯔꯒ ꯑꯃꯨꯛꯁꯨ ꯂꯝꯍꯦꯟꯕꯗꯣ ꯃꯉꯣꯟꯗ ꯀꯔꯤꯝ ꯀꯊꯥꯏꯅꯗꯨꯅ ꯌꯦꯡꯂꯛꯄ꯭ꯔꯥ ꯅꯣꯛꯅꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯀꯩꯁꯨ ꯈꯟꯗ ꯊꯧꯁꯥꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯍꯤ ꯊꯧꯕ ꯍꯧꯔꯛꯄꯗ ꯈꯔ ꯈꯔ ꯀꯤꯔꯝꯕ ꯄꯨꯝꯅꯃꯛꯇꯣ ꯂꯣꯛꯇꯥꯛ ꯏꯃꯥꯅ ꯄꯥꯈꯠꯀꯅꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯊꯦꯝꯖꯤꯜꯂꯛꯄꯒꯨꯝ ꯇꯞꯅ ꯇꯞꯅ ꯃꯥꯡꯈ꯭ꯔꯦ꯫ ꯊꯣꯏꯅ ꯍꯦꯟꯅ ꯏꯄꯥꯛꯇꯨꯒꯤ ꯐꯖꯕꯗ ꯄꯨꯛꯅꯤꯡ ꯂꯨꯞꯈ꯭ꯔꯦ꯫ ꯍꯤ ꯍꯣꯟꯕꯗꯨꯅ ꯂꯩ ꯍꯦꯛꯎ, ꯂꯩ ꯁꯥꯠꯄ ꯃꯐꯝꯗ ꯊꯧꯖꯤꯟꯕꯤꯒꯦ, ꯍꯌꯦꯡ ꯃꯉꯥꯡ ꯄꯨꯟꯁꯤꯕ ꯈꯨꯔꯨꯝꯕꯗ ꯀꯠꯂꯨ ꯍꯥꯏꯅ ꯆꯕꯨꯟ ꯁꯥꯠꯂꯤꯕ ꯂꯩ ꯃꯔꯛꯇ ꯊꯧꯖꯤꯟꯕꯒ ꯇꯥꯝꯅꯥꯅ ꯃꯃꯥꯏ ꯐꯠ ꯑꯣꯟꯊꯣꯛꯂꯒ ꯃꯁꯥ ꯆꯦꯞꯇꯨꯅ ꯐꯝꯂꯒ ꯃꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕ ꯊꯔꯣꯗꯨ ꯍꯦꯛꯆꯩ꯫ ꯑꯄꯥꯛꯄ ꯏꯌꯥꯏꯗ ꯑꯃꯠꯇ ꯑꯣꯏꯕ ꯃꯆꯨꯗ ꯁꯥꯠꯄꯤ ꯊꯔꯣ ꯂꯛꯇꯒꯤ ꯃꯈꯨꯠꯅ ꯐꯪꯅ ꯍꯦꯛꯆꯕꯗꯣ ꯄꯨꯛꯅꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯜꯂꯤ꯫ ꯌꯥꯝꯅ ꯍꯦꯛꯇꯦ, ꯃꯥꯅ ꯄꯨꯕ ꯌꯥꯒꯗꯕ ꯆꯥꯡꯗ 5-6ꯃꯨꯛ ꯍꯦꯛꯂꯦ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯩꯗꯨ ꯄꯨꯂꯞ ꯄꯥꯏꯔꯒ ꯌꯦꯡꯕꯗꯣ ꯐꯤꯔꯦꯞꯄꯁꯨ ꯇꯥꯝꯅꯥꯗ ꯌꯦꯡꯉꯤ꯫ ꯃꯤꯠꯌꯦꯡꯅ ꯇꯥꯝꯅꯥꯗ ꯋꯥꯔꯤꯅ ꯍꯤꯍꯣꯟꯕꯗꯨꯗ ꯇꯥꯃꯣ, ꯊꯔꯣꯔ ꯊꯥꯔꯤꯛ ꯊꯥꯔ ꯁꯥꯠꯂꯤꯁꯦ? ꯊꯔꯣꯅꯤ, ꯆꯥꯔ ꯄꯨꯕꯁꯨ ꯌꯥꯅꯤ꯫ ꯐꯤꯔꯦꯞꯄ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯌꯥꯗ꯭ꯔꯦꯗ, ꯊꯔꯣ ꯃꯔꯛꯇ ꯑꯇꯣꯞꯄ ꯂꯩ ꯑꯃ ꯃꯤꯛꯁ ꯇꯧꯔꯒ ꯁꯥꯠꯂꯦ꯫ ꯍꯤ ꯍꯣꯟꯕ ꯂꯥꯝꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯀꯩ ꯂꯩ ꯁꯥꯠꯂꯒꯦꯅꯦ? ꯑꯩꯗꯤ ꯎꯗꯦꯅ꯫ ꯐꯤꯔꯦꯞꯄ ꯂꯨꯈꯝ ꯅꯥꯜꯂꯒ ꯇꯥꯃꯣꯅ ꯌꯥꯔꯣꯏ, ꯇꯥꯃꯣ ꯃꯤ ꯁꯣꯛꯑꯝꯒꯅꯤ꯫ ꯑꯃꯨꯛꯁꯨ ꯊꯨꯅ ꯍꯤꯗꯣ ꯑꯩ ꯑꯝꯇ ꯍꯣꯟꯒꯦ꯫ ꯅꯨꯄꯥꯗꯨꯅ ꯅꯣꯛꯂꯒ ꯍꯤ ꯍꯣꯟꯕ ꯌꯥꯝ ꯂꯨꯕꯅꯤꯗ, ꯏꯔꯣꯏꯕ ꯍꯩ ꯀꯩꯁꯨ ꯈꯟꯗꯦ꯫ ꯇꯥꯝꯅꯥꯅ ꯐꯠ ꯑꯩ ꯍꯩꯇꯦ ꯀꯥꯔꯟ ꯇꯧꯅꯨ, ꯑꯗꯨꯏꯗꯤ ꯍꯣꯜꯂꯅꯤ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯈ꯭ꯔꯦ꯫ ꯅꯧꯗꯨ ꯄꯥꯏꯈꯤꯕꯗꯨꯗ ꯇꯥꯝꯅꯥ ꯈꯣꯟꯖꯦꯜ ꯁꯤꯊꯠ ꯈꯥꯛꯇꯨꯅ ꯐꯅ ꯀꯟꯅ ꯈꯥꯝꯃꯤ꯫ ꯇꯧꯅꯨ, ꯂꯝꯍꯦꯟꯒꯅꯨ, ꯉꯥꯎꯁꯤꯟꯅꯒꯅꯨ ꯍꯥꯏꯅ ꯀꯪꯐꯥꯜ ꯑꯣꯏꯔꯗꯤ ꯂꯦꯞꯇꯨꯅ ꯍꯧꯒꯠꯂꯒ ꯅꯧꯗꯨ ꯃꯨꯟꯅꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯏꯁꯤꯡ ꯏꯄꯥꯛꯇꯨꯗ ꯍꯧꯒꯠꯄ ꯀꯤꯗꯨꯅ ꯆꯤꯟꯅ ꯈꯛ ꯈꯥꯝꯕꯅꯤ꯫ ꯍꯤꯍꯣꯟꯕꯗꯨꯁꯨ ꯇꯥꯝꯅꯥꯅ ꯀꯤꯕꯗꯨꯗ ꯇꯧꯔꯅꯨ ꯍꯥꯏꯅ ꯈꯥꯝꯖꯩ꯫ ꯑꯗꯨꯕꯨ ꯐꯤꯔꯦꯞꯄꯗꯤ ꯐꯤꯔꯦꯞꯄꯅꯤ, ꯀꯅꯥꯒꯤ ꯋꯥꯍꯩ ꯅꯥꯀꯣꯡꯗ ꯆꯪꯗꯦ꯫ ꯃꯥꯅ ꯇꯧꯒꯦ ꯈꯟꯈ꯭ꯔꯕ, ꯃꯥꯅꯕꯨ ꯂꯝꯍꯦꯟꯒꯦ ꯈꯟꯈ꯭ꯔꯕꯗꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯛꯇꯥ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯂꯛꯅꯕꯝꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯅꯧꯗꯨ ꯄꯥꯏꯗꯨꯅ ꯍꯤ ꯍꯣꯟꯕ ꯍꯧꯏ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯥꯏꯀꯩ ꯆꯨꯝꯗꯦ, ꯅꯧ ꯄꯥꯏꯕ ꯍꯩꯇꯦ꯫ ꯍꯤꯗꯨ ꯐꯔꯦ ꯐꯔꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯆꯥꯡ ꯑꯃꯗ ꯍꯣꯜꯂꯛꯄꯒ ꯇꯥꯝꯅꯥꯁꯨ ꯃꯁꯥ ꯅꯤꯛꯄ ꯈꯔ ꯐꯔꯛꯏ꯫ ꯅꯦꯅꯥ ꯇꯥꯔꯦ꯫ ꯂꯩꯗꯨꯐꯥꯎ ꯃꯈꯥꯗ ꯊꯥꯗꯔꯒ ꯃꯈꯨꯠ ꯑꯅꯤꯅ ꯍꯤꯗꯨꯒꯤ ꯃꯄꯥꯟꯗ ꯆꯦꯠꯅ ꯄꯥꯏꯔꯤ꯫ ꯍꯤ ꯗ꯭ꯔꯥꯏꯚꯔ ꯑꯅꯧꯕꯗꯣ ꯊꯥꯖꯗꯕꯅ ꯐꯤꯔꯦꯞꯄꯅ ꯎꯔꯗꯨꯅ ꯍꯤ ꯃꯄꯥꯟꯗꯣ ꯑꯃꯨꯛ ꯐꯛꯈꯤꯅꯤ, ꯎꯅ ꯁꯥꯕ ꯍꯤꯅꯤ, ꯌꯣꯠꯅ ꯅꯠꯇꯦꯀꯣ, ꯁꯤꯡꯖꯅꯤ꯫ ꯇꯥꯝꯅꯥꯗ ꯁꯥꯎꯅ ꯌꯦꯡꯂꯤ꯫ ꯄꯥꯏꯔꯝꯕ ꯈꯨꯠꯇꯨꯃꯗꯤ ꯀꯣꯝꯊꯣꯔꯛꯂꯦ꯫ ꯐꯤꯔꯦꯞꯄꯗꯤ ꯍꯤꯗꯣ ꯂꯥꯞꯅ ꯍꯣꯟꯇꯣꯔꯛꯄꯗꯨꯗ ꯇꯥꯝꯍꯧꯔꯦ ꯏꯄꯥꯛꯇꯨꯒꯤ ꯇꯣꯔꯕꯥꯟꯗꯣ꯫ ꯁꯨꯝ ꯁꯨꯝ ꯂꯥꯛꯊꯣꯔꯛꯄꯗꯨꯗ ꯏꯄꯥꯛꯇꯨꯗ ꯍꯤꯗꯣ ꯃꯁꯥ ꯑꯣꯟꯈ꯭ꯔꯦ꯫ ꯍꯜꯂꯁꯦ, ꯂꯥꯞꯃꯟꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯣꯟꯗꯣꯔꯛꯏꯁꯦ꯫ ꯐꯤꯔꯦꯞꯄ ꯅꯧꯗꯨ ꯍꯤ ꯍꯣꯟꯕ ꯅꯨꯄꯥꯗ ꯄꯤꯁꯤꯜꯂꯒ ꯇꯥꯃꯣ, ꯃꯃꯥꯏ ꯀꯛꯄ ꯍꯩꯇ꯭ꯔꯦ, ꯇꯥꯃꯣꯅ ꯑꯃꯨꯛ ꯍꯣꯟꯕꯤꯔꯣ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨꯒꯤ ꯁꯥꯏꯗꯇ ꯐꯝꯊꯩ꯫ ꯇꯥꯝꯅꯥꯒꯤꯅ ꯑꯣꯄꯣꯖꯤꯠꯇꯨꯗ ꯅꯨꯡꯗꯨꯁꯨ ꯑꯃꯨꯛ ꯈꯤꯛꯄ ꯍꯧꯔꯛꯂꯦ꯫ ꯇꯣꯔꯕꯥꯟꯗꯨ ꯇꯥꯝꯅꯈꯤꯕꯒꯤ ꯂꯨꯞꯄꯗꯤ ꯁꯣꯏꯗ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯁꯨ ꯍꯤꯗꯣ ꯃꯃꯥꯏ ꯀꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯨ ꯀꯌꯥ ꯀꯟꯗ꯭ꯔꯕꯁꯨ ꯍꯛꯆꯥꯡꯗ ꯊꯣꯡꯕ ꯐꯤ ꯑꯊꯥꯕ ꯑꯐꯕ ꯈꯛꯇ ꯆꯣꯠꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯆꯨꯊꯔꯛꯂꯤ꯫ ꯐꯤꯔꯦꯞꯄ ꯃꯊꯛꯇ ꯂꯤꯠꯂꯤꯕ ꯖꯦꯀꯦꯠꯇꯣ ꯐꯠ ꯂꯧꯊꯣꯛꯇꯨꯅ ꯇꯥꯝꯅꯥꯏ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯥꯀꯟꯗ ꯐꯝꯂꯔꯦ꯫ ꯃꯈꯨꯠ ꯑꯅꯤꯅ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯃꯀꯣꯛꯇꯨꯗ ꯈꯜꯂꯒ ꯑꯆꯨꯝꯕꯒ ꯁꯥꯔꯛꯏ꯫ ꯉꯁꯥꯏꯅ ꯍꯤ ꯍꯣꯟꯗꯣꯔꯛꯏꯁꯦ ꯂꯥꯞꯃꯜꯂꯦꯅ ꯍꯥꯏꯔꯝꯃꯗꯤ ꯁꯤ ꯊꯣꯛꯈꯤꯗ꯭ꯔꯥ? ꯀꯅꯥꯝ ꯈꯥꯝꯃꯛꯇꯕꯒ ꯃꯃꯥꯏ ꯀꯛꯄ ꯍꯩꯇꯕꯒ ꯑꯗꯨꯝ ꯊꯧꯔꯦꯗꯅ
ꯑꯩꯗꯤ ꯍꯩꯇꯦ ꯉꯝꯃꯣꯏꯁꯦ ꯍꯥꯏꯕ ꯍꯩꯅꯗꯦ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯁꯨꯝꯕ ꯃꯇꯥꯡꯗꯗꯤ ꯅꯆꯤꯟꯗꯣ ꯀꯟꯕ ꯍꯩꯔꯝꯃꯣꯏꯅꯦ ꯅꯪ ꯀꯩ ꯁꯥꯔꯦ ꯂꯣꯏ ꯆꯣꯠꯂꯅꯤ ꯅꯪꯅ ꯅꯆꯤꯟ ꯂꯨꯝꯒꯩ ꯂꯨꯝꯖꯔꯒ ꯁꯤꯁꯨ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯑꯣ ꯍꯦꯛ ꯇꯥꯏꯅꯔꯛꯑꯣ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ